ꯒꯥꯔꯤ ꯂꯩꯕꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯤ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯕ꯭ꯂꯤꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤ ꯕꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯌꯥꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯛꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯨꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯄꯨ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯀꯥꯟꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-ꯋꯤꯂꯔꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-ꯋꯤꯂꯔ ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯕꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣन नंबर अदोमना अपांबा मॉडल लेब्रा क्या पी अदे करीगुंबा चहीगिनो खोपनो अदे कमायना जेनुइन ओइबनो कदाय फावबा चुम्मी लाली हाइबदु अदोमनासु येंगागा नतरगा याम लाइना खंबा याबा पोतसु मखोइनासु अदुम सजेस्ट तौबिरकनी हाइबा तारे अदो हाइबा गारिसिंग असे अदोमना अपांबा यावरगसु अदोमना लैनिंगबा हाइबा तारेने अखोइना अपांबा लैनिंगबदु अदुम लैबा यानी हाइबा तारे मसिदैदा योलिबा गारिसिंगसि अखोइगी गैरेजसिदा हाइबा तारे मखोइसे अखोइना फजना आइना हंगबा मतुंगदा मखोइ गारिसिंगसि मखोइना सुमे अखोइ इरमदम मणिपुर साइडकी कस्टमरसु लाए अदुम लैबा योनबा तौवे हाइ कदाय फावबा जेनुइन ओइबनो हाइबदुदि सैदा बाय एंड सेल कार्स बाय एंड सेल अन थारगा लैरिसिने सेदा माय एड्रेस यावजरे 150 ओब्लिक 1 किलोकरी महारनी बाग न्यू दिल्ली लेजरे अदुबो
ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯍꯤꯌꯔ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭रा ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯣꯝꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯒꯥꯔꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯣ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheelerꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤನ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯍꯥꯏꯃꯜꯂꯛꯄꯅ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯣꯝꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯣ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯤ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯜ ꯂꯦꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤ ꯕꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯍꯤꯌꯔ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ
ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯄ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheeler ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯤ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯕ꯭ꯂꯤꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤ ꯕꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯍꯤꯌꯔ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣन नंबर मयू मथा हापचरके एड्रेस हापचरके अदमना लागा गाड़ी सिंह दिल्ली मनुंगदा लेबरगसु येंगिबा यागनी नत्रगना इरमदा मणिपुरदगी लागा मखोयदा लाक्त्रगसु मखोयगी फोन नंबर दुदा WhatsApp की खुथांगदा क्रम मॉडल लई लुपा क्या पी क्रम कांदा कोई लैरक्रंगा कोई इरमदा मणिपुर पुबा यानी फोनी हाबि मतांगदा डिटेल सिंह अदो तानाबिबा यागनी हाबा वाई साइजरगा अदांसदा येंबिरकोनोपो अमुकाना खुरमजरी येंबिरकोनोपो चैनल से माइकरी अहनमतदा तानोसरी हाखोयगी चैनल सिदा यामना तोयना रिक्वेस्ट लाखपा हाबा तारे मदुदि कैनो कंदा कोई खंगना साना मरो पांगसिंग सुम रिक्वेस्ट लायदि सेकेंड हैंड कार लैबा याब्रा खपरा हाइदना लैफम लैरगदि हाइबिरो तानाबिरो मोय खोला लैजे खसगे गायना हाइदना रिक्वेस्ट तौप मैम लै मैम अखोना दिल्ली लेगसु मधुम सर्विस मत अखोना तौबमक नतबनिना अखोना मधुगी नॉलेज लेते खुब हाइमलपना कन्मलपना हाइब तारे
ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯤ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯜ ꯂꯦꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤ ꯕꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯍꯤꯌꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯛꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭रा ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯄꯨ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯀꯥꯟꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯣꯀꯣ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯣꯀꯣ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheelerꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌా ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ
ꯂꯩꯔꯤꯁꯤꯅꯦ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯜ ꯂꯦꯛ 1 ꯀꯤꯂꯣ ꯀꯔꯤ ꯃꯍꯥꯔꯅꯤ ꯄꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯌꯥꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯨꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯄꯨ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯀꯥꯟꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4 ꯋꯤꯂꯔꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4 ꯋꯤꯂꯔ ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌా ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗꯨꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯦ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯜ ꯂꯦꯛ 1 ꯀꯤꯂꯣ ꯀꯔꯤ ꯃꯍꯥꯔꯅꯤ ꯄꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯌꯥꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤna ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ
ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯄꯨ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯍꯥꯏꯖꯔꯒ ꯑꯦꯗꯚꯥꯟꯁꯇ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯥꯔꯥꯃꯣꯁꯥꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheelerꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯤ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯕ꯭ꯂꯤꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤ ꯕꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯍꯤꯌꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯄꯨ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀே ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯍꯥꯏꯖꯔꯒ ꯑꯦꯗꯚꯥꯟꯁꯇ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯥꯔꯥꯃꯣꯁꯥꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ
ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheeler ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯍꯥꯏꯃꯜꯂꯛꯄꯅ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯂꯤꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯣ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯦ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯕ꯭ꯂꯤꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤ ꯕꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯍꯤꯌꯔ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭रा ꯍꯥꯏꯕ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯨꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯄ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯣ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯣ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheeler ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤನ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯍꯥꯏꯃꯜꯂꯛꯄꯅ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯂꯤꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗꯅ ꯑꯄꯥꯝꯕꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯣ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ
ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯦ ꯃꯈꯣꯏꯅ ꯁꯨꯝꯃꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯦ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯜ ꯂꯦꯛ 1 ꯀꯤꯂꯣ ꯃꯍꯥꯔꯅꯤ ꯕꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯌꯥꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯛꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯨꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯂꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯄꯣ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheelerꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤನ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯍꯥꯏꯃꯜꯂꯛꯄꯅ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯣ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅ ꯁꯨꯝꯃꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯦ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯜ ꯂꯦꯛ 1 ꯀꯤꯂꯣ ꯃꯍꯥꯔꯅꯤ ꯕꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯌꯥꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯛꯖꯦꯛ ꯈꯪꯅꯤꯡꯕ
ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯨꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯌꯨꯝꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯨꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯧꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯄ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheelerꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯍꯥꯏꯃꯜꯂꯛꯄꯅ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯨꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗꯨꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯤ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯜ ꯂꯦꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤ ꯕꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯌꯥꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯛꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯨꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯧꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣन ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ
ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄ ꯄꯣ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4 ꯋꯤꯂꯔꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4 ꯋꯤꯂꯔ ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯍꯥꯏꯃꯜꯂꯛꯄꯅ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯣꯝꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯂꯤꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯦ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯜꯔꯤꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤ ꯕꯥꯛ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯍꯤꯌꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯛꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯣꯝꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯄꯨ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯄ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4 ꯋꯤꯂꯔꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4 ꯋꯤꯂꯔ ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ madu ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯍꯥꯏꯃꯜꯂꯛꯄꯅ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯣꯝꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ
ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯒꯗ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯦ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯕ꯭ꯂꯤꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤꯕꯥꯛ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯍꯤꯌꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭रा ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯀꯣ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅ ꯄꯣꯠ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheeler ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤನ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯒꯗ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯀꯌా ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯦ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯕ꯭ꯂꯤꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤꯕꯥꯛ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯍꯤꯌꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ
ꯑꯥꯂꯝ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯥꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯛꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯨꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯧꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheelerꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯍꯥꯏꯃꯜꯂꯛꯄꯅ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯨꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗꯨꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯤ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯜ ꯂꯦꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤ ꯕꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯌꯥꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯥꯂꯝ ꯍꯥꯏꯗꯅꯀꯣ ꯑꯥꯂꯝ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯥꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤna ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯛꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯨꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯧꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ
ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯂꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯄ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheelerꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯦ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯕ꯭ꯂꯤꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤ ꯕꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯍꯤꯌꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭रा ꯍꯥꯏꯕ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯨꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯂꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯄ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheelerꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤನ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ
ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯣ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯦ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯕ꯭ꯂꯤꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤꯕꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯍꯤꯌꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯛꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭रा ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯄꯣ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheelerꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤನ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣन नंबर अदम अपाब मॉडल लेब्रा क्या पी अदे करीब चहीगिनो खोपनो अदे कमायन जेनुइन ओइबनो कदाई फाव चुमी लाली हाइबदु अदुनसु येंगागा नत्र आमलाइना खंबा याबा पोतसु मखोइनसु अदुम सजेस्ट तौबिरकनी हाइबा तारे अदो हाइबा गारीसिंग असे अदोमदुना अपाम्बा यावरगसु अदुमना लैनिंगबा हाइबा तारेने अखोइना अपाम्बा लैनिंगबदु अदुम लैबा यानी हाइबा तारे मसिदैदा योलिबा गारीसिंगसि अखोइगी गैरेजसिदा हाइबा तारे मखोइसे अखोइना फजना आइना हंगु मतुंगदा मखोइ गारीसिंगसि मखोइनसु अखोइ इरमदम मणिपुर साइडकी कस्टमरसु लाए अदुम लैबा योनबा तौवे हाय कदाई फावबा जेनुइन ओइबनो हाइबदुदि सिदा बाय एंड सेल कार्स बाय एंड सेल अन थारगा लैरिसिने सिदा माय एड्रेस यावजरे 150 ओब्लिक 1 किलोकरी महारनी बाउ न्यू दिल्ली लेजरे अदुबो हाइरिबसे अखोइना कैनोसु तौनबो होनजरके फोन नंबरसु अखोइसु तौनबो होनजरके सिदा मोइ खोइगी कंटेक्ट अस हियरगा फोन नंबर जुम हापे अदो मखोइगी अवेलेबल ओइबा खुदक्ता दुम पाउ फाउनबो याबा नंबर हाइबा तारे हेनसु खंगनिंगाइगी अदुगा सिगी दुकानसिदा
ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯛꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯨꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheelerꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯍꯥꯏꯃꯜꯂꯛꯄꯅ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯨꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗꯨꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯤ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯜ ꯂꯦꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤ ꯕꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯌꯥꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤna ꯁꯤ ꯃꯇꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯛꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯨꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ
ꯑꯃꯗꯤ ꯑꯗꯣꯝ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ, ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ. ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ, ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ, ꯂꯨꯄꯥ ꯀꯌꯥ ꯄꯤ, ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯄ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ. ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ, ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheeler ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ, ꯇꯥꯟꯅꯕꯤꯔꯛꯑꯣ, ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ. ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ. ꯑꯗꯨꯕꯨ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ, ꯅꯣꯂꯦꯖ ꯑꯣꯏꯅꯕ, ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ. ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ, ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ. ꯁꯤꯗꯩꯗ ꯑꯗꯣꯝꯗꯣꯝꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ, ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ. ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ, ꯀꯌా ꯄꯤ, ꯑꯗꯩ ꯀꯔꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ, ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ, ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅꯁꯨ ꯌꯦꯡꯉꯒ, ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ, ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ. ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ, ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ, ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ. ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯤ. ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ, 150 ꯑꯣꯜ ꯂꯦꯛ 1 ꯕꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤ ꯕꯥꯒ, ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ. ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ, ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ. ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯍꯤꯌꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯦ. ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ, ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ. ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ. ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ, ꯑꯂꯝ ꯍꯥꯏꯗꯅꯀꯣ, ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ. ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ, ꯑꯂꯝ ꯍꯥꯏꯅꯀꯣ, ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ. ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ, ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯛꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ. ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ. ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ, ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ, ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ, ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ. ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕꯅꯤ. ꯑꯃꯗꯤ ꯑꯗꯣꯝꯗꯣꯝꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ, ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯄꯨ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ. ꯑꯃꯗꯤ ꯑꯗꯣꯝꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ, ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ. ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ, ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ, ꯂꯨꯄꯥ ꯀꯌꯥ ꯄꯤ, ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯄ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ. ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ, ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheeler ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ, ꯇꯥꯟꯅꯕꯤꯔꯛꯑꯣ, ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ. ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ. ꯑꯗꯨꯕꯨ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ.
ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯣꯝꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯦ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯕ꯭ꯂꯤꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤ ꯕꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯍꯤꯌꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭रा ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯣꯝꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯣ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-ꯋꯤꯂꯔꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-ꯋꯤꯂꯔ ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯣꯝꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣन नंबर अदोमना अपांब मॉडल लेब्रा क्या पी अदे करीब चहीगिनो खोपनो अदे कमायन जेलिनो ओइबनो कदाई फाउ चुमी लाली हाइबदु अदोनसु येंगागा नतर आमलाइना खंबा याव पोतसु मखोइनसु अदुम सजेस्ट तौबिरकनी हाइबा तारे अदो हाइबा गारिसिंग असे अदोमदोना अपांब यावरगसु अदोमना लैनिंगबा हाइबा तारेने अखोइना अपांब लैनिंगबदु अदुम लैबा यानी हाइबा तारे मसिदैदा योलिबा गारिसिंगसि अखोइगी गैरेजसिदा हाइबा तारे मखोइसे अखोइना फजना आइना हांगु मतुंगदा मखोइ गारिसिंगसि मखोइना सुमे नखोइ इरमदम मणिपुर साइकी कस्टमरसु लाए अदुम लैबा योनबा तौवे हाइ कदाइ फाउबा जेनुइन ओइबनो हाइबदुदि सैदा बाय एंड सेल कार्स बाय एंड सेल अन थारगा
ꯂꯩꯔꯤꯁꯤꯅꯦ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁꯁꯨ ꯌꯥꯎꯖꯔꯦ 150 ꯑꯣꯕ꯭ꯂꯤꯛ 1 ꯀꯤꯂꯣꯒ꯭ꯔꯤ ꯃꯍꯥꯔꯅꯤꯕꯥꯒ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯍꯤꯌꯔ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯂꯩꯔꯦ ꯍꯥꯏꯗꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟ ꯂꯥꯛꯄ ꯑꯣꯏꯒꯗ꯭रा ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯗꯨꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯄꯨ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯀꯥꯟꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4-wheeler ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4-wheeler ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯦ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁꯁꯨ ꯌꯥꯎꯖꯔꯦ 150 ꯑꯣꯕ꯭ꯂꯤꯛ 1 ꯀꯤꯂꯣꯒ꯭ꯔꯤ ꯃꯍꯥꯔꯅꯤꯕꯥꯒ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ tꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯍꯤꯌꯔ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ
ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4 ꯋꯤꯂꯔꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4 ꯋꯤꯂꯔ ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯖꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯅ ꯍꯪꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯃꯈꯣꯏꯅ ꯁꯨꯝꯃꯦꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯀꯤ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯋꯦ ꯍꯥꯏ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯀꯥꯔ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯑꯅ ꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯦ ꯁꯤꯗ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯖꯔꯦ 150 ꯑꯣꯜꯔꯤꯛ 1 ꯀꯤꯂꯣꯀꯔꯤ ꯃꯍꯥꯔꯅꯤ ꯕꯥꯎ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯀꯟꯇꯦꯛ ꯑꯁ ꯌꯥꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯍꯥꯡꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯗꯅꯀꯣ ꯑꯂꯝ ꯍꯥꯏꯗꯅ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯂꯩꯔꯦ ꯑꯂꯝ ꯍꯥꯏꯅꯀꯣ ꯃꯥꯅ ꯗꯤꯜ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯎꯕꯅꯤꯅ ꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯍꯦꯛ ꯃꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯦꯛꯖꯦꯛ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯣꯠ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒ ꯊꯤꯕ ꯃꯐꯝꯗꯨ ꯈꯪꯉꯒꯁꯨ ꯀꯗꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯥꯡ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯒꯥꯔꯤ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯤꯅꯥꯛꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯃꯌꯨꯝ ꯃꯊꯥ ꯍꯥꯞꯆꯔꯛꯀே ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣꯝꯅ ꯂꯥꯛꯑꯒ ꯒꯥꯔꯤꯁꯤꯡ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯜ ꯂꯩ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅꯄꯨ ꯆꯦꯅꯦꯜꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4 ꯋꯤꯂꯔꯒꯨꯝꯕ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯐꯝ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯣꯏ 4 ꯋꯤꯂꯔ ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ
ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁꯃꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯅ ꯈꯨꯝꯕ ꯑꯗꯨꯕꯨ ꯍꯥꯏꯃꯜꯂꯛꯄꯅ ꯀꯟꯃꯜꯂꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯊꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯐꯝ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯁꯤ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯗꯩ ꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯣꯜꯂꯤꯕ ꯒꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯗꯣꯝꯗꯅ ꯒꯥꯔꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯁꯤꯒꯤ ꯒꯦꯔꯦꯖꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯑꯦꯟ ꯁꯦꯜ ꯇꯧꯔꯤꯕ ꯒꯦꯔꯦꯖꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯄꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯆꯍꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯑꯗꯨꯅꯁꯨ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯣ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ